ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡꯁꯦ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤꯅꯦ ꯊꯥꯛ ꯂꯦꯝꯃꯤ ꯍꯥꯏꯕ ꯌꯧꯗ꯭ꯔꯤꯕꯁꯦ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯄ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯇ ꯃꯩꯇꯩꯅ ꯌꯦꯜꯂꯛꯀꯅꯤ ꯈꯟꯕꯗꯒꯤ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯅ ꯑꯦꯝ ꯅꯣꯡꯌꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯂꯨꯕꯗꯒꯤ ꯂꯩꯉꯥꯛ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯀꯟꯕ ꯍꯣꯠꯅꯔꯨꯕꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯗꯒꯤ ꯃꯩꯇꯩꯅ ST ꯗꯤꯃꯥꯟ ꯇꯧꯔꯨꯕꯗ ꯅꯠꯇꯦ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯄ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯇ ꯃꯩꯇꯩꯅ ꯌꯦꯜꯂꯛꯀꯅꯤ ꯈꯟꯕꯗꯒꯤ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯅ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯑꯦꯛꯇꯤꯡ ꯆꯤꯌꯔꯃꯦꯟ ꯑꯦꯝ ꯅꯣꯡꯌꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯏꯔꯝꯗꯝ ꯀꯟꯕ ꯂꯨꯐ ꯏꯀꯜꯅ ꯁꯤꯟꯗꯨꯅ ꯅꯣꯡꯁꯨꯝ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯖꯨꯟ 19ꯗ ꯊꯣꯛꯈꯤꯕ ꯈꯥꯃꯦꯟꯂꯣꯛ ꯂꯥꯟꯐꯝꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯑꯦꯛꯇꯤꯡ ꯆꯤꯌꯔꯃꯦꯟ ꯑꯦꯝ ꯅꯣꯡꯌꯥꯏꯅ ꯂꯨꯐ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯂꯥꯛꯄ ꯃꯩꯔꯥꯄꯥꯏꯕꯤ ꯀ꯭ꯂꯕ ꯃꯦꯝꯕꯔ CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯒꯤ ꯈꯥꯃꯦꯟꯂꯣꯛ ꯂꯥꯟꯐꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ 10ꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯑꯦꯛꯇꯤꯡ ꯆꯤꯌꯔꯃꯦꯟ ꯑꯦꯝ ꯅꯣꯡꯌꯥꯏꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯉꯁꯤ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯃꯩꯇꯩꯁꯤꯡꯅ ꯁꯨꯡꯊꯥ ꯊꯥꯖꯈꯤꯗꯦ ꯃꯇꯝ ꯑꯃꯗ UNLFꯀꯤ ꯆꯤꯡꯗ ꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯝꯕꯗꯨ ꯃꯥꯔ ꯐꯥꯏꯇꯤ ꯊꯥꯗꯣꯛꯅꯆꯤꯡꯕ ꯀꯨꯀꯤ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗꯅꯤ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯝꯗꯦ ꯃꯈꯣꯏ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯄꯗꯒꯤ ꯃꯩꯇꯩ ꯁꯣꯟꯊꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯎꯔꯛꯄꯗꯒꯤ ꯂꯥꯟ ꯇꯥꯕ ꯍꯧꯔꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯄꯥꯝꯕꯁꯤꯡ ꯄꯤꯒꯅꯤ ꯚꯣꯠꯇ ꯀꯥꯍꯜꯂꯨ ꯍꯥꯏꯗꯨꯅ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯑꯌꯥꯕ ꯄꯤꯊꯣꯛꯂꯨꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯃꯣꯗꯤꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇꯕꯅꯤ ꯑꯃꯗꯤ ꯑꯃꯤꯠ ꯁꯍꯥꯅ ꯑꯊꯨꯕꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗꯕꯅꯤ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯋꯥꯅ ꯁꯛꯆꯠꯈꯤꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯍꯜꯂꯣꯏ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯀꯧꯕ꯭ꯔꯨ ꯊꯥꯡꯖꯤꯡ ꯀꯣꯗꯣꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯥꯡꯊꯣꯛꯍꯟꯕꯒꯤ ꯂꯃꯟ ꯈꯨꯝꯗꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯇꯝꯕ ꯌꯥꯕ ꯄꯔꯥ ꯈꯔ ꯂꯩꯔꯤ ꯀꯨꯀꯤꯗꯒꯤ ꯀꯔꯝꯕ ꯄꯔꯥꯅꯣ ꯍꯥꯏꯀꯥꯟꯗ ꯃꯈꯣꯏꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡ ꯃꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯈꯣꯏꯒꯤ MLAꯁꯤꯡ ꯃꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞꯇꯨꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯋꯦꯕ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞꯇꯨꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯈꯟꯗꯦꯕ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯅꯣꯡꯃꯩ ꯂꯥꯏꯁꯦꯟꯁ ꯑꯃ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯂꯨꯄꯥ 3,000 ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯦꯕ ꯄꯩꯁꯥ ꯆꯥꯔꯤꯕ ꯑꯁꯤ ꯑꯃ ꯅꯣꯡꯃꯩꯒꯤ ꯃꯊꯧ ꯇꯥꯕ ꯂꯩꯔꯤꯁꯦ ꯁꯤꯁꯤꯗ ꯅꯣꯡꯃꯩ ꯑꯃ ꯂꯥꯏꯁꯦꯟꯁ ꯄꯤꯅꯕ ꯍꯣꯠꯅꯕꯗꯅꯦ ꯂꯨꯄꯥ 3,000 ꯄꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯁꯦꯟꯁ ꯄꯤꯉꯝꯃꯣꯏ ꯍꯥꯏꯔꯤ ꯃꯁꯤ ꯀꯨꯀꯤꯗ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯀꯨꯀꯤꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯣꯏ ꯃꯈꯣꯏꯗꯗꯤ ꯂꯧꯔꯣ ꯍꯥꯏꯕ ꯉꯥꯛꯇꯅꯦꯕ ꯍꯥꯏꯗꯣꯏꯁꯦ ꯑꯩꯈꯣꯏꯗꯗꯤ ꯃꯁꯤ ꯌꯥꯎꯗ꯭ꯔꯤꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡꯁꯦ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤꯅꯦ ꯊꯥꯛ ꯂꯦꯝꯃꯤ ꯍꯥꯏꯕꯗꯣ ꯌꯧꯗ꯭ꯔꯤꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯃꯁꯤ ꯑꯩꯗꯤ ꯌꯧꯗ꯭ꯔꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯨꯔꯨꯞ ꯑꯁꯦ ꯀꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯃꯣꯏꯗ